Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lobirasi Nungshiramloi khanbra tara suba tangka mamsilak padaida risi upai leita wakhal nungaitana mayumda halakli risina wakhal waba ubada thambalna langtaknana hairei nangbo asuk thengabasipau kadaida chaluribano risi mama thambalna hanglikliba adu wa machet ama phau khumdana prap magi kada changkhri mama su risi gi matungda adumak inarei risi mama na hairiba matung inarak pasing adu hanne yenglamdana magi phamungda tuminna leiki thambalna aima nangbu kaidorage ima da hayuse nangbu nasaga nungai tabro ai kaistodi ima nate kaistodi hairaga karino nangna tawridubo risi kari sukumlakte thambal machada karigumba amadi thokle haiba khangi adubu thoina wa hangludri kona tapna hanglage khana si phare imana ne chak loirabani ngasi dingan tana loirabani ima ga chak charu raslao ngasi di ai chak charu gi ma ima cha thopiruro oh phare nang janing drabani ne ai su sa rogi risi nungaitana ma se ibungo kaidoragi singni ma da hayo nangna dumna leibado ima nungaitiye risi tapna khumlei ma ai kaistodi lao ima ga chakra charurasi risi di thaibi gi wakhalda chaka chaning drabani adubu mama gi mataw aduda nungai raktraduna kharada oirabasu charagi khana chakhumda mama macha changlei risi chaktot ama ko tharaga insang mahi adu totli chak adu maya da hukke tawbaga maya yoba nangda mapi lepa leitana sintharei chage tawramba chakhom adu pukham da thamduna makhut hamdoklaga phuk hogatuna magi kada amuk changkhre mama thambasu ngasi machana tawriba mataw aduda kari tawraba jano haina khali adubu thambal amuksu inkhalakpagi pakhang leisabigi wari oigani khanduna machada wa ahen bahangludre rasda hayeng nongalaga phajana hanglage haina thambalna khali risi magi kada thaibida mukasu hanjinna call tawri adubu adumak off leiri risi mapi sule palaitana tarakli thoi kaino nangna tawrisibo aibu mangla taibangla khangdre karigino nangna ibu asuk yamna wahalisibo risi phana thengla phawbada thaibida call tawba lepti risi thaibigi mafamda sauningba warauba karisu leiti thaibibu khudong thiba nanglamgani haibagi jingnaba langtaknabane helami masadu leita pham khangdraduna mapanda amuk thoklei thabalsu pungan ganduna lerami ngarang thaibiga wari saduna phamkiba mafam aduda phamladuna ningamdraba maithong puduna thabal aduda amuk yenkhatli he taibang sembiriba mapu aigi thoibu awaba khudong thiba nanganbiganuko nongmata thabak ama chatpada karigumba ama tawbada aingonda hairamdana thabak amata tawdadaine adubu ngasidi karigino nangna aigi famda karigumba amata hairamdrisibo ma soidana khudong thiba ama thoklomgani aigi wakal ase chignagano haiba yadre nupa oirabasu thamoi pali awaba khangi nungsibi mabu thibada choptharaba thamoi puduna wahang hanglibani thabal mana khangbra haina thoi ngarangdani thabalgi mangal asida nungsiba wari kaya sakiba aduga ngasi oiribasina karino ai wakhal tadre asuk waba paisa ase ai amukta fawba phangkhidriye ai haifam khangdre ngasi khakta nangka paw phawnadabada kumcha kaya lapnabagumna khale nungtigi aina fagi tawduna laknaraga nangna sauduna oina jabado
ngasi di nangi nungsiba khonjel ado taba phangdri ai yamna ware thoi ngasi khak nangka pau phangna daba asida asuk yamna ware sinadi nangga kari gumba punsi chupa kainarabadi ai karamna hingani aina ngasi phawriba wabase nangna kari gumba thamoi sengna nungsiramlabadi ngasi aina phawriba jaina ase phawramgani ko masi haina risi hikna kapli kana tadanaba khonjel phajinduna numit adu asumna haukhre amamba masu loiduna korau hanba mahaksu tholakli thambal yahaurakpada thong hangduna leirambadu ubada machanupa haugatkra mali haina khali thambal yahaurakpagi mapu mabu khurumzari machanupana sangoi machigi ukhong tenda ngaduna tumduna leirambadu ubada thambal khangpre khangi risigi manakta prap changsili thambal machabu nomduna haudui haima ibungo kaino nangna torisibo risi mamit khangpang panglei risi ngarang ahing thoibigi wakal khanna mafam adumaktada tumkhibado ningsinglai risi phuk haugatuna imungda jangki thambasu risigi matungda adumak inari rasto phone amta taw imaga wari amta sanagi ma kai wari no magi exam koi drive ni wari sabaga phangoi oh kaishnate ngayak potharo adugane imaga wari sasi risidi thoibida call tawba adumak leplamdi adubu thoibigi phone na off adumak laikhrabada risi hena chingnabe hengalai risi mama thamba leitaba tanja yengduna phirol hongduna risi lakli asum lakpana thoibi hoigi yum manak yorakli thoibi hoigi yum main road tagi khara changbani risi thoibi da call tawduna makhoigi yum tamna lakli thoibi hoigi gate ado ngarangumna solonduna leirami risina thoi kaino nangna tawrisibo phone chu off le aingonda karigumba mata so hairamde risi thoibi hoigi yum manakta ngahak leiri tanja aduda thoibi hoiga hek yum thangnana leiba nupi ama thoglakli risi thoglakli ba nupi asida hanglage khana ngaiduna lei nene karigumba mata hangjage ha kai haige habanu ibungo si yumsigi mi singsibu kadaida chatkige khangbibro risi thoibi hoigi mayumda makot thinduna hairi nupi aduna aima khangdine idea moidi yumda pakna leitabani thabak ayambana adum chatpani kari haigadamni bungo e kaisnati thabak amgi lakpani risi khumpam khangdri nupi aduna mu moigi mungsidine phone daga hana pau phaunadrabadi pakna unaba phangloi yumdane yamna leigandabani hoi pharinine adudi ai kona pau phaunarage masi hairamlaga risi thoibi hoigi mayumdagi thoglakle risi gi wakhalda nati aibu anuda phone tawdana hangasirane mana ngarangdagi off leiribase soidana karigumba ma thoklamgani aingondadi anugi number su yaude risi magi phone adu amuk puthokduna chatna rasta call tawri rasu hello bye kadorage hello bye nang anugi number do amta pirakera ha kaigino aigi nupi daga kaidoge haino ras phagi oina hairakpani ai ngasigi mutche bye pura off ni phagi dorokino thoibi do ngarangdagi phone chu off lei aduga ingondasu karigumba amta hairaktre ai yamna pakhatpa ma yore bai phone off lei babu nangna aduda hena khaliba nati off khata lei banati mayumsu solo laga leiri makhoigi mungi mi amata leiti
ꯅꯪꯗꯤ ꯌꯨꯝꯒ ꯌꯧꯔꯨꯔꯖꯥꯠ ꯑꯣꯏꯔꯦ. ꯚꯥꯏ, ꯑꯩꯒꯤꯁꯦ ꯌꯥꯝ ꯁꯤꯔꯤꯌꯁꯅꯤ. ꯍꯣꯏꯕ, ꯑꯩ ꯈꯪꯉꯦꯕ. ꯌꯥꯝ ꯍꯦꯟꯅ ꯈꯜꯂꯨꯅꯨ. ꯍꯣꯏ, ꯑꯗꯣ ꯅꯪꯁꯨ ꯑꯅꯨꯅ ꯐꯣꯟ ꯑꯣꯐ ꯂꯩꯕꯗ ꯊꯋꯥꯏ ꯋꯥꯔꯤꯗꯨꯅꯤ. ꯍꯣꯏꯅꯦ, ꯌꯥꯝ ꯋꯥꯕꯅꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯅꯦꯅ. ꯅꯪ ꯀꯥꯔꯟꯗꯣ ꯇꯧ ꯂꯩꯔꯅꯨ ꯌꯥꯔꯦ. ꯅꯝꯕꯔꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯤꯔꯛꯑꯣ. ꯍꯣꯏ, ꯄꯤꯕꯨꯗꯤ ꯄꯤꯔꯒꯦ. ꯑꯗꯨꯗ ꯑꯅꯨꯗ ꯇꯧꯔꯒ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯣꯏꯗꯨꯕꯣ? ꯊꯣꯏꯕꯤꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ. ꯑꯣ, ꯅꯪꯅ ꯇꯧꯕꯗ ꯑꯣꯐ ꯂꯩꯔꯒ ꯃꯥꯅ ꯇꯧꯕꯗꯗꯤ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ? ꯑꯁ, ꯈꯪꯗ꯭ꯔꯦ ꯚꯥꯏ. ꯅꯪ ꯃꯣꯏ ꯃꯃꯥꯍꯣꯏꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕꯤꯒꯦꯔꯥ? ꯑꯩꯗꯤ ꯃꯣꯏ ꯃꯃꯥꯒꯤ ꯅꯝꯕꯔꯗꯨꯗꯤ ꯂꯩꯇꯤꯌꯦ. ꯑꯩꯈꯣꯏ ꯃꯃꯥꯍꯣꯏꯗꯗꯤ ꯂꯩꯔꯝꯕ ꯌꯥꯏ. ꯃꯣꯏꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤꯕꯅꯤ. ꯍꯣꯏ, ꯌꯥꯔꯦ ꯑꯗꯨꯗꯤ. ꯅꯪ ꯑꯅꯨꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ. ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥꯅ ꯑꯝꯇ ꯍꯪꯂꯒꯦ. ꯍꯣꯏ, ꯑꯩ ꯋꯥꯆꯞꯇ ꯊꯥꯔꯛꯑꯒꯦ. ꯑꯩꯁꯨ ꯃꯃꯥꯍꯣꯏꯒ ꯀꯣꯜ ꯇꯧꯅꯔꯗꯤꯅꯦ, ꯃꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯍꯪꯂꯒꯦ. ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯑꯒꯦꯀꯣ. ꯑꯗꯣ ꯅꯪ ꯅꯝꯕꯔꯗꯨꯗꯤ ꯁꯣꯏꯗꯕꯤꯗ ꯊꯥꯕꯤꯔꯛꯎꯀꯣ. ꯔꯤꯁꯤ ꯐꯣꯟ ꯊꯝꯈ꯭ꯔꯦ. ꯔꯥꯖꯅ ꯑꯅꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯋꯥꯆꯞꯇ ꯊꯥꯔꯛꯏ. ꯔꯤꯁꯤ ꯑꯅꯨꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯤ. ꯔꯤꯡ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯠꯄꯒ ꯄꯥꯏꯔꯛꯏ ꯑꯅꯨꯁꯨ. ꯍꯜꯂꯣ, ꯀꯅꯥ? ꯍꯜꯂꯣ, ꯑꯩꯅꯤ, ꯔꯤꯁꯤꯅꯤ. ꯑꯦ, ꯀꯩ ꯂꯩꯔꯒꯦꯗ ꯔꯤꯁꯤ? ꯅꯪꯕꯨ ꯊꯣꯏꯕꯤꯒ ꯄꯥꯎꯒ ꯐꯥꯎꯅꯕ꯭ꯔꯣ ꯑꯅꯨ? ꯐꯥꯎꯅꯗꯤꯌꯦ ꯔꯤꯁꯤ. ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯌꯦ. ꯉꯔꯥꯡꯗꯒꯤ ꯂꯩꯔꯤꯅꯦ. ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯐꯥꯎꯅꯗ꯭ꯔꯗꯤ. ꯃꯁꯤ ꯈꯛ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯈ꯭ꯔꯦ. ꯔꯤꯁꯤ ꯆꯠꯄ ꯂꯦꯞꯇꯦ. ꯈꯣꯡꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯤ. ꯊꯣꯏ, ꯅꯪꯕꯨ ꯀꯥꯏꯗꯅꯣ ꯑꯩꯅ ꯍꯪꯗꯣꯏꯁꯤꯕꯣ? ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯅꯪ. ꯔꯤꯁꯤ ꯊꯋꯥꯏ ꯋꯥꯅ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯆꯠꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯊꯧꯖꯤꯜꯂꯛꯏ. ꯍꯣꯔꯟ ꯈꯣꯡꯂꯛꯄꯗ ꯔꯤꯁꯤ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯏ. ꯃꯥꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯊꯧꯖꯤꯜꯂꯛꯏ. ꯔꯤꯁꯤꯁꯨ ꯆꯠꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯤ. ꯅꯨꯄꯤ ꯑꯗꯨꯁꯨ ꯕ꯭ꯔꯦꯛ ꯐꯥꯕ ꯅꯪꯍꯧꯗꯗꯅ ꯃꯃꯥꯏ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯅ ꯔꯤꯁꯤꯗ ꯊꯣꯝꯖꯤꯜꯂꯤ. ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯣꯝꯁꯤꯟꯅꯔꯛꯏ. ꯊꯥꯖꯗꯤ ꯀꯌꯥ ꯁꯣꯛꯍꯧꯗ꯭ꯔꯤ. ꯑꯗꯨꯕꯨ ꯔꯤꯁꯤꯗꯤ ꯃꯈꯣꯡꯗ ꯊꯣꯝꯕꯅ ꯂꯦꯡꯕ ꯌꯥꯗ꯭ꯔꯤ. ꯃꯌꯥꯝ ꯆꯪꯗꯨꯅ ꯔꯤꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ. ꯊꯥꯖꯁꯨ ꯌꯥꯎꯔꯛꯂꯤ. ꯊꯥꯖ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯅꯕ ꯐꯣꯟ ꯇꯧꯔꯤ. ꯊꯥꯖꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯥꯛꯂꯤ. ꯔꯤꯁꯤꯒꯤ ꯑꯦꯛꯁ꯭ꯔꯦ ꯂꯧꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯕ ꯈꯣꯏꯆꯦꯟ ꯆꯦꯟꯅꯔꯤ. ꯔꯤꯁꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯔꯝꯗ꯭ꯔꯤ. ꯑꯗꯨꯕꯨ ꯁ꯭ꯀꯤꯟ ꯑꯗꯨ ꯈꯔ ꯁꯥꯡꯅ ꯁꯦꯒꯥꯏꯔꯤ. ꯑꯗꯨꯕꯨ ꯁ꯭ꯇꯤꯆ ꯇꯧꯗꯨꯅ ꯆꯤꯛꯇꯅꯕ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯄꯒ ꯕꯦꯠꯇ ꯄꯣꯊꯥꯔꯤ. ꯊꯥꯖ ꯍꯣꯏꯁꯨ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤ. ꯊꯥꯖꯒꯤ ꯃꯄꯥ ꯀꯨꯃꯥꯔꯅ ꯔꯤꯁꯤꯗ ꯍꯥꯏꯔꯛꯏ. ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤꯅꯤ ꯀꯀꯥ. ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯕꯤꯔꯨꯔꯅꯨꯗ. ꯏꯃꯥ ꯄꯥꯈꯠꯂꯅꯤ. ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯒꯦ? ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨꯅꯦ ꯀꯀꯥꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎ. ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯗ. ꯆꯩꯅꯥꯈ꯭ꯔꯁꯦ ꯅꯠꯇꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯀꯀꯥ. ꯑꯣ, ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯒꯥꯔꯤ ꯊꯧꯕ ꯍꯩꯈꯤꯗ ꯉꯥꯏꯔꯤꯕꯅꯤ. ꯑꯩꯅ ꯁꯣꯏꯅꯤ ꯅꯊꯟꯇ ꯆꯠꯀꯅꯨ ꯍꯥꯏꯅ ꯃꯥꯅ ꯌꯥꯗꯦꯅꯦ. ꯑꯗꯣ ꯏꯕꯨꯡꯉꯣ ꯁꯥꯎꯒꯅꯨꯀꯣ. ꯊꯥꯖ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯏꯀꯥꯏꯅ ꯔꯤꯁꯤꯗ ꯂꯣꯟꯅ ꯑꯃꯨꯛ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ. ꯔꯤꯁꯤ ꯊꯥꯖꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯑꯦ ꯀꯀꯥ, ꯁꯣꯏꯕꯕꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯦ? ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ. ꯀꯀꯥ ꯍꯣꯏꯁꯨ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ. ꯀꯀꯥ ꯍꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯀꯀꯥ. ꯔꯤꯁꯤꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯉꯥꯡꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯝꯅꯃꯛ ꯂꯩꯇꯥꯔꯝꯃꯤ. ꯉꯁꯥꯏ ꯃꯈꯩ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯕ ꯊꯥꯖꯁꯨ ꯔꯤꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯔꯥꯎꯅ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ. ꯑꯗꯣ ꯀꯀꯥ, ꯑꯩ ꯌꯨꯝꯗ ꯆꯠꯄ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦ.
Hoi hoi. Doctor nasu thoidokpa tawraroi adum puthaba yarani haibani. Ai doctor damta hangukige ko. Masi haiduna Kumar doctor gi manakta chatkre. Doctor na karisu thoidokpa tawraroi yumda puthabiro haiduna risibu thinnaba Thajoigi imungsing thoglai. Hidak awat apa lainaba hospital gi gate mayada ngahak leiri. Risi hospital manakta leiriba garden macha adu ubada wakalda karigumba maningsing lei. Mama Thambalna naduna leiringaida thoibina lakhibado. Kaidorage dada napi taradi yam narabo. Risi mapi adu mi ukhrani khana prap prap taithoi aduga chumna phami. Thaja amuka sumakha tare. Yam nungaitradi hospital da numinini humni leithakisiro dada. Thajagi mama ibe chana nungaitabado adum hayu ibungo yum chatrikansida. Risi stitch tawkibagi anaba kharadi lei china khol oina makhong aduda paiduna haire. China khol oibagi kharadi nari atai karisu thoidokpadi yaudrine. Thajana amu ado dagi phone number do amta piba yagadra kai awat apa hangnaba. Risi Thajana hairakpagi matungina phone number adu pi. Tanja aduda Kumar su hidak leiba chatkhribadu laklami. Gari gi thong ado lonsina amuk wangangli. Mi sisu phana chilin he. Kaidore kari hainaribano noibo. Family ba makhoi ahumda yengi ibe chana mukhum lei. Kari sunateda ibungo se kari nungai tabale yumda chatrikansida hairo na hairami bane. Ibungo nasadubu kari nungai tabale rige. Risi nokti yadabagumna maithongda nokfit tamak tawi. Yarni da kaka kaisu thoidokpa leitre. Ai yumdoina pothazarage. Yam kanasu sokmana tabasibu imana su pakalani aina thiengabadi. Hoi hoi. Makhoi mari asumna gari adu thauraga lakle. Risibu makhoina mayum phawbu thinbirakli. Thambal thongalda gari khambagi makhol tabada thongalomda yengba thoglai. Nupa amana machabu gari adudagi samlaga kumtharakpa dubada Thambaldi pakhatpana loikre. Thambal machagi nakta thongal tamna chensilai ipa pakhana. Ibungo nangbu kaidorage? Risi Kumarna samlaga lepi. Ma ai phajana imungda hairage. Thambal lakliba mising aduda changlaknaba hairami. Manungda changsila oibema. Masi haiduna Risi magi kada pothali. Thaja hoisu adumak leiri. Risi na thokiba thaudok sing pumba mama darire. Thambal ipa phadokna hairei. Haukrabadi haukre karam tawni. Thoina asokapan leitribase isorna chanbirabani. Thambalgi wahaiduda ibe chana amu. Saubibe yadi koiche. Aigi chase gari thauba hairakpagi lambidane koithau thaudana leiba. Aduda masu break to hek phaba ngamhaudadana. Ichagine ana ayek aikhoi loina tawjage. Aikhoi budi amukta ngakpiyuko. Kaidi adumna haidi. Ai karisu khandeda. Aikhoi miyoibase aina uhenningbasing ado ohenba yaba nate. Isor mana tambani. Ichagi laibakta sumtho haina tamlamlabani. Icha nupida karigi aina warauduino. Wari aduda Kumar si yausilai. Sumaina itay mo hoina haibirakpase aikhoi yam nungaikre. Ichagi awatpa leirabasu hekta haibiro. Masi ayi karni paishinbiyu. Thajagi mama ibe chana. Pare adudi iche aikhoi amuk chacharukige. Makhoi chatnaba haiduna haugatnarai. Thambalna aima aidi cha nunga mata. Thambalgi wahaiduda ibe chasu nofit tawna. Yari iche noma phajana laaga amuk thakjarage. Thajagi mama mapasing pakhatnaramba do Thambalna ipa phadolakpa aduda makoisu khara makhaidi wakhal yangle. Awat apa leiraklabasu pau phaunanaba haiduna card piramlaba matungda makoisu mayumda adumak chatnakre. Thambal ngarangdagi machagi oiba phibam aduga haujika oiriba sing asi urabada mathwa yamna warami. Thambalna tapna
Se ibungo ima wa haige ichagi ne haibada ima natana kana leiti ima gisu icha natana leiti do ngarang dagi ichana nungsuk nungjana na leibasibu karigino ima da hayo Risi mamai leithok laga ma ai kastudi Thambal machagi matawadu yengba ngamdri mapi irachena nangna chinbal thongda karisu tawde hairabasu nang aina pokpane ichagi thamoida chaklibado ai karigi khanglamloi awabadi lithoklaga phai hainaribane nangi awaba pendabado ima da hayo ima ga tanase ma wahai asi khak Risi gi chinbal dagi thoklei mama gi wadu tabada mama bu yengduna lepa leitana pi sintharai nupa gi thamoidi kalli kapkandi haine adubu Risi gi kallaba nupa gi thamoida karamba chainana namkhaiduna pi gi pal kairak khangdre Thambal macha gi matau yengba ngamdre mama su kaptuna hairei hayo ima da hayo ima gi bungo ichana nuksi jarubi kanana ichabu lairi leite haiduna mirai raklabro ima da siang hayo se hayo Risi mama gi pakhum amatta pidana mapi lepa leitana sinthaduna yengkiba amada yengduna adumak laikre Thambal machana kariyamta pakhum piraktrabada machagi kadagi adumak kapna thokre Risi magi phone adu lauthorakduna thaibida call tawri oiraroi chatlaroi khangla phawbada call adumak tawningi phana tawrabasu thaibigi phone di adumak off leiki Risi gallery da changduna thaibi mabanina namkiba photo sing adu yengi aidine sumainaga college pe yaroi haisini college alamdaida aigonda video call tawkadra se tawraki hayo wahi singa sina nahona na ningsinglaga Risi chinbal da momo nokchari adubu thangnaba mikupta mapi sintharei pi adu makhuna taithoklaga table lomda mu yenglai thoibida pi gi khana thamliba pack tawraba box adu table mathaktagi ngamboi ngamdaboi lamduna pack adu segai ba horei box manungda yauriba pot adu amuk lakthokduna yengjari thoibi mabani jagoi saminakhibagi photo aduni James na group photo oina tharakpani adubu Risi na mabani tang edit tawduna sembani masibu ubada thoibi na haraujani khanduna koichen chenduna honajabani thoibi na haikiba adu amung ningsingrakhi Risi nokmi na hayengdi nangna pamgadaba pot amasu pidoini ha kari pono haise haidokpa yade surprise ni is yam yengningida Risi di thoibina nokna haikiba wahai sing adumak ningsingduna leiri photo aduda amuksu yengna thoibigi maithong mapada makhutuna nali ningthizaraba maithong sanagumna langlaba kuchu koiraunaraba mitsna laibakta malem leisa choitharakliba samlangda mathakta ningthizaraba gazinglei nupi ama oibagi chung phiral charabi sabana duda maitai natki oiba phizolna leitingduna nokfet tawna thekliba jagoi khutekta Risi mitkuptana wakalamada tawduna leiri Risi mitludagi pirang singthabadi leplamdi thoi ahingsina thengba helaga nangi nungsi maichak ase asum haplare nang aigi wari ase ai kanada tamduna nungsi maichak ase kokkani thoi ai nongmata khaludi nanga sumna wari sanaroi haibase ai yamna wari nangna da haina kobado takidare thoi ai bu wahallano kaidauge lao kadaidano nangna ibu thamlamliba ai isana isa khangba ngamjatre ai bu yamna wahalle nang ai nangonda bagi su tawrare thoi nang aigonda da haina amuktani kaurakhu Risi gi manglana dubu thugairage haiba matagumna Risi gi phone da call lai ringtone makhona Risi manglandagi taibangda mangphaunari Risi nakanda leiriba phone adu laukhatli call tawrakliba adu kanano haini yengri adubu number adu save tawramdri unknown number ni
ꯔꯤꯁꯤ ꯊꯣꯏꯕꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯃꯤ꯫ ꯌꯥꯝꯅ ꯏꯪꯅ ꯃꯦꯡꯂꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯜꯂꯣ꯫ ꯔꯤꯁꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯅ ꯇꯞꯅ ꯍꯜꯂꯣ